Akaswani Imphal, Ningthoukhongjam Suni na pau pazare, ahanbada maruiba pau. Mukhyamantri Nongthombam Birena hairi, mathang thadagi haugadoriba, inauguration man manungda lupa koti lising ama henbagi project sangagani kharagina jatra hungani. Grihamantri Amit Sahana, Sababati Oiduna Pangtopa Wangba Taki Mipamna Jammu Kashmir ge security amasung Sakhot Thaurangi Thabaksing matangda hanaying sinkre amasung Indian Railways bu privatize tawnabu honabagi wafam leite haina sarkarna amuhana phungdokre. Mukhyamantri Nongthombam Birena hairi mathang thadagi hauduna pangthokadoriba inauguration man manungda lupa koti lising ama henbagi project kaya sangagani kharagina jatra hungani. Imphal da laiba Mukhyamantri gi secretariat mahangna sababati oiduna pangthokiba mifam amana project sing asi sangaba masung jatra hunabagi damak rajya sida lakadaba luchingba singi khongchat ka mari lainana sem sagadaba singi matangda khanarba matungda social media da thagatpa warol amada Mukhyamantri na wafam asi khangalakpani. Mifam aduda mantri sing amadi makok tongba official sing saruyaki. Assam Rifles ki Somsai Battalion sinduna Christmas ka mari lainana friendly volleyball match amangarang ukrul COB amasung poi COB da pangthokre. Amaromda Assam Rifles ki Mori Battalion Khuzailok and Lailok Environment Protection Committee ga khusam naduna turel sengdokpugi thawrama pangthokre. Assam Rifles ki serol amada hai Assam Rifles ki Kaithian Manbi Battalion sinduna Nambole mapokpamda miyamga unaduna wari shanaba amasung sana konabagi polam sing yentokpugi thawrama pangthokre. Force asigi Jaupi Battalion su Sandil Jilla gi Khengjoy Village to water storage tank tara khusina kare hairi tabiriba pawasi Akaswani Imphal dagini. Grihamantri Amit Sahana sababati oiduna Nai Delhi da pangthokpa awangba thaki mifam amana Union Territory Jammu Kashmir ge security amasung Sakhot Thaurangi thabak singi matangda hanna yengsenkre. Mifam aduda Jammu Kashmir da terrorism gi thabak thauram sing thania oina laksinba ngamnaba thausul thaurang amadi darkar leba thabak sing paikhanabagi matangda sukhanaki. Union Territory aduda paikhaliba Sakhot Thaurangi thabak sing apiba matamgi manungda loishinaba wafam kaya su mifam aduna khanaki. Khunai gi myoi kanglu khudingmaki mafamda sarkarna paikhaliba tongan scheme singi kanaba chada sama mapung pana phanganaba thabak lokhatnaba su Sri Sahana official sing da kanganke. Mifam aduda Jammu Kashmir gi Uparajyapal Manoj Sinha, Kendra gi Home Secretary, Intelligence Bureau gi Director, Ro gi Chief amasung atai makok tongba official kaya sarukyake. Jammu da security force ka kuthongnabagi thaudokta terrorist Mari Sire Vaishno Devi gi senglaba laifam yauna atai dharma ga mari leinaba mafam singda ngaksenbagi thabak kankhatkre. ADG Mukesh Singh na hai Srinagar tamna lakpa truck ama Jammu Kashmir Police na Sridhar Thong manakta khamlubada kuthongnabagi thaudo odu thokibani. Katra gi additional SP Amit Basis na hai Katra da laiba Vaishno Devi Lai Krumam gi base camp da ahenba security sing thamduna ngaksenbagi thabak kankhatle lambi da security na check tobagi thabak chathari. Indian Railways bu privatize tawnabu honabagi wafam leite haina sarkarna amuhana phungdokre. All India Radio akhanana wari sanaba matamda Railways Mantri Ashwini Vaishno na hai hauzumaki oina passenger sing da sarkarna chada yankai mangagi concession piriba ase private company sing na masiga manana thabak tawba khak ngamloi. Mantri na hai Ahmedabad Mumbai bullet train project ki thabak kumang sausin na paikhatle Pillar Depot Station amasung thongsing sabagi thabak leptana paikhatle. Mangna hai Indian Railways bu matamga chunana semgatnaba honabada laibak asidagi phangba machak sing amadi technology sing de yumpham oiduna semganaba honari masi Pradhan Mantri Narendra Modi na yaiba makai laibak asida phangba machak mathum singna semgat sabagi thabak pangthoknaba thamliba pandamadugi manung channani. Sayisida Bharat TV na nabagi chang sada taranipan hantaki Kendra gi Haksel Mantri Manchuk Marvia na hai lisingani kunmanga phabugi manungda Bharat gi TV laina pungut uthanaba sarkarna akanba thabak lakhali TV laina muthanaba khongjangda saruk yabu oina Indian Oil Corporation Central TV Division amasung Uttar Pradesh amadi Chhattisgarh Rajya Singa MOU sahi tawladuna khongjang asida mateng pangli lebagasi achoba Rajya Singi manungda Uttar Pradesh amasung Chhattisgarh na TV na naba migi masing khwadagi yamna lei. Ngasi phongba pausi singi maroiba pausingi damak hauzik Ngangom Kiran leire. Kiran Thagachari shuni Employment Directorate na sinduna ahanba mega job fair pangthokiba Congress ki sam kunthran nipan subama pokkuman pangthokiba amasung Singju Festival haukiba gi pausingna ngasi phongba pause ayambada maroiba pau oina phongnaba ure. Sana lebakta Manipur lenga ki Employment Directorate na ahanba thabak ki mela pangthokre. State sigi thabak phangdriba naha lising kayana job fair da chanaba thabak thiba lakre haba pauna
ahan headline tori Congress ki sam kunthra nipan suba mapok kumon pangthok pada BJP di miyam na thagat trabasu masa mathanta thagat chaba party ni haiba o ibo bigi wafamna pauchi asigi ani suba headline tori Hoyalan pauda haukiwa pung kunmari da COVID positive case amata thengna khidre kapthok kadaba second dose lakh ahum lising kulmapan changa humputra mathoi watlagasu COVID vaccine ki dose di lising ama chamapan nifu khakta ngai re haba pauna ahan headline tori Congress party bu hulliba chairiba party asi lamba ya de khangbadagi kiduna chairibani haiba gaikhang gi wafamna pauchi asigi ahan balamai da phongni pongna phamda rims mapu pandabaga pangkhak oire budget hantakiba yabagi akibu laire haiba pauna ahan headline tori mega job mela pangthokre Imphal West ki career center amashu hangdokre haiba pau amasung haingangda taruk suba singju festival haukre haba pausingna pausi asigi ahan balamai da phongni Bishnupurda yolamba matam helaba acha thau haidoktuna mangan kre haba photo ga konaba pau amasu pausi asigi ahan balamai da phongni Sangai Express Manipuri da January da masing yamna hengalakpa yari international traveler sing numit nini da kunthamapan positive oiramba thengnare haba pauna ahan headline tori Minister Haikam Dingona Model Career Center hangdokre mega job fair hangdokre haba pau amana pausi asigi anchor kalam da phongri Naharol gi thaudang da Rims Hospital mapu pandabag chap manare director laitabana hospital gi bill amata pass tawdre haba pauna ahan headline tori Minister Dingona mega job fair lisingani kunithoi hangdokre youth singna job seeker gi mahutta job giver oinaba honaba changi haiba Minister Dingo gi wafamna pausi asigi ahan balamai de phongri ex minister o lukhoina wangoi ZEO office ta laklaga AI ama tamthina phuram le haba pau amasu pausi asigi ahan balamai de phongri Isel Express ta khunja horaktuna Kangpokpi district ki Haileng Mall chingchang pareng da tharamba popi pambising yanthat kre haba pauna ahan headline tori Haidoktuna lairiba thabak hapagi result sing haidoknaba CM ga khanaragani haiba Minister Dingo gi wafamna pausi asigi ahan balamai de phongni School singda thangjenamit khudingi culture gi class tohnaba thausil paikhat le haiba Education Director L Nandakumar gi wafamna pausi asigi anchor kalam da phongni Iraibakta Manipurda ahan ba oina mega job fair pangthokre thabak thiriba naharol singna stall singda thomjin ki haiba pauna ahan headline tori BJP gi laingak na judiciary gi thabakta freedom of expression da khut thingjelli haiba o ibobi gi wafamna pauchi asigi anishu headline tori Imphal Free Press da lakadur benamit nipuni da COVID laichet ki mawong sathiba phibam ama oirakadori Bharat asu January thada COVID ke case hengalakpa urabu yai haiba pau amana ahan headline tori Minister Dingona Sakut Thorangi Thabak Singda ahongma kya ubu phanglagani haina phongdoki wafam amasung taruk subu singju festival hogdoki bagi pausu pausi asigi ahan balamai de phongli Sangai Express English ta numit nini da Bharat ke airport singda international traveler kunthrapan COVID positive oiba thengnare lagliba numit nipuni da hena sati phim oiba galonana Bharat ta January thada COVID ke case khangen hengakani haiba official source amana ahan headline tori Hanagi Chief Minister Oibo Bina BJP bu hunduna ngangkibugi pausu pausi asigi ahan balamai de phongni People's Chronicle da khunja singna war on drugs mission da sark yaduna popi pambi manghan kre haba pauna headline tori suni Thagazari Kiran aroiba da maroiba pau amuk Mukhyamantri Nongthombam Birena hairi mathang thadagi hogodoriba inauguration manmanungda lupa koti lising ama henbagi project kaya sangagani kharagina jatra hungani Gृहमंत्री अमित शाह ने सभापति ओइदुना पांगथोकपा अवांगबा थाकी मिफमना जम्मू काश्मीर की सिक्योरिटी अमसुंग चाखोट थौरांगी थबकसिंगी मतंगदा हन्ना येंसिनख्रे अमसुंग इंडियन रेलवेज बु प्राइवेटाइज तौनबो होनबगी वाफम लेते हाइना सरकार अमोना फोंदोखरे पाउलोइजरे